Hauzik ahanbada maru oiba pau. Pung kunmarigi Manipur total shutdown mahosagi punsida chauna apanba pikhrei. Mihatpa sing fadun matik chaba dandi pinaba kholau laukrei. Amadi Yaripok Tulihal Mayai Lekai Hairong Road Tagi MD Abdul Wahid Misigi Matangda Miyamgi Oiba Mifamama Pangtokuna Tongan Warip Kaya Lokre. PONYTV gi Manipuri pau na taram na okchabagaloina na pau sandok na pijari. Atwan Abonmai Misigi Achumba YNPU Haina JC against the brutal murder of Atwan Abonmai na Kauba Pungkun Marigi Manipur Ban na Mahusagi Punsida Chow na Apanba Pikre. Ngasi Uripok Haidem Lekaida Uripok Apunba Lup Amadi Uripok Apunba Nupi Lup ki Thomi Singh na Uripok Kangchup Road ta Ban Sagatuna Lambida Achat Awok Tauba Singh Thinki. Ban Manungda Lakpa Singh Wahang Pahung Chatharaga Thadoki. Uripok Loop ki Joint Secretary L. Bodena Haiki ngasi Loop ani na pullaga Uripok Khaidem Lekai da NSCN-IM na Atwan Abonmai Amadi SDO K Kisan amasung mahaki loina basing mihat thina hat kiba adu yaning da bafongdok tuna ban saugatuna saruk yabani matung tarakpadasu JC na chatharakpa khongjang khuding makta saruk yazagani Manipur government na asigumba thaudok wathok asida mideng changbidrabadi Loop Singh asina Makata na Kongjang asi sawat kigani haiki. Asi mahaki thondok tang na tabida mamangda yama joiction chiba hat mihat na chimba NSN ngi thong asu yaning daba hadi nasi hon moy tori sarkar su asira initiative ha na basing na initiative di lori haina hadi duju tori ba thong asi Makata na chathada na ba masing ba thong se makata na mona su tobida na ba haidana tori ba ne mogi mihat chimba di NSN na tori ba thong sing si yaning da phong do koina uri bo pon bulu amadi uri bo nupi apon bulu na asi bana si so chabani magutung da ju JC na chathar bo dun ma khoi apon bulu na su ating mangani duga tobo tobo lainari ba government na sigi iba mai pun na chingba NSN aingi thong khoi Manipur area se chathari ba si kari tung da toruk na step lokal kadi koi tab chaba tung ta ba JC na lokal tung ma step lo Imphal East ki Wangkai Kaitel Asang Bida Emsu Imphal East District na Sinduna Lamnab Adugi Mayra Paibi Singh na Pulaga Atwan Abonmai Mihatpu Yaningda Ba Utuna Ban Mapungfana Sagatki NSCN-IM Manipur da Laiba Yaroi NSCN-IM gi Kem Takthok Kadabani Mara Laiba Singh Dandi Piu Haiba slogan Kaya Lauki Imphal East ki Wangkai Ayang Pali dasu Wangkai Ayang Pali Apunba Mayra Lupna Abonmai Mihatpu Yaningda Ba Utuna Ban Mapungfana Sagatki Ban Sagatpa Singh na Mara Laiba Singh Dandi Piu We Want Justice Haiba slogan Kaya Lauki Same gi Manipur gi lengak ki go to hills ki program jaw chat pada security force ki mamang dagi paramilitary force Manipur gi police amsong IRV MR gi mamang dagi NSN IM ni chingda kedar singa far ga pura sa kanda mi hathina hatuk biramba madugi thaudok adugi gi achum oil phanghanni na mara leina sing far ga dandi pibi na ba tongan Manipur gi CSO sing amadi mahak ki misi asi matang da sing gi JC na demand to la option asi phoba lengak sina mi phami pun to bidaba masidagi tapak tagi security force mai operation tawdoini phadoini haina sakrakanda tumi Imphal East ki hatada Manipur Muslim Welfare Organization MMWO nasu Jelarong Luchingba Atwan Abonmai Mihatpu Yaningdaba Utuna JC na Kauba Pung Kunmarigi Ban Mapung Fana Sagat Kre MMWO gi advisor Abdullah Fundrai Mayum na Paumi Singh da Haiki Mihadasi Yam na Chingna Ningai Oi Athubada Mara Laiba Singh Faduna Dandi Pigadabani Ban Sagatpa Singh na terrorist Faba Ngamdaba Police ki Thong Yaningde Mihatpa Putho U Haiba slogan Kaya Su Lauki Jelarong Baudi Assam Manipur Nagaland gi Hanagi President amasung advisor Atwan Abonmai gi misi gi matang da same kiba Joint Action Committee JAC against the brutal murder of Atwan Abonmai na Kaukiba Pungkun Marigi Manipur total shutdown maram oiduna Jiribam district tasu mahusa gi punsida apan bapi kre Strike asi haukiba ahing nongyai dagi haukibani aikoi gi Jiribam correspondent Kolom Nitali Chandu dagi paudam ama
Baudigi Hanagi former president Oramba Atwan Abon Mai Mishiga Mari Lenana Purpumbagi Kaukiba Pum Kunmarigi Ban Adu Ngasi Jiribam district Sasu Ban Gi Mami Chauna Tari. Raga Lambi Shorokta Mi Amata Chatkide Dukan Sing Kaithel Sing Thonglon Ki Amadi Office Sing Thong Hang Kide. Ningdaba Thodo Kaya Thoktanabagi Damakta Jiribam district ki police personnel Sing Namafam Kayada Ngak Sedi. PONYTV ki Damakta Paudam Zaribi Kolom Nitali. Matang sida atenba break kama lominasi. Occasion singi damakta makhal kya gi cake, haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fongbigani. Amadi adongi apamba mong da cake customized tobagi kudong chabasu pisari. Singa silawi na bagi damakta lensing biro aikoi gi address NG College Road near Nauramtong. Phone number 9864112972. Aikoi gi online partner food wifi amasung food web tagisu order to biba yan. Break ki matung da taram na okchabaga loina na makata ba pau pizari. Yaripok Tulihal Mayai Lekai Herong Road tagi MD Abdul Wahid Alais Atil Chahi Kulumdoi Apokpa Abdul Gafar Misigi Matangda Miamgi Oiba Mifam Ama Pangtoktuna Toan Toan Ba Warip Kaya Lokre MD Abdul Wahid Asi Hokiba September gi Kunipanda Yumdagi Tokibadagi Tiba Kangdana Laikraba Matunda September Kuntragi Ayukta Yamna Chingnaningai Oiba Mongda Tawal Turel gi Tawal Saban Tongba Mapada Asi Bahakchang Oina Funkibani JAC against the brutal killing of MD Abdul Wahid Alais Atilna Sinduna Yaripok Tulihal Mayai Lekai Community Hall da Pangthokiba Miamgi Mifam Aduda Social Reformer MA Jabar Nahai Asibatana Mangzai Haibagi State Asigi System gi Manung Chalabani Masi Mutattuna Lenga Asina Ing Tappa Santi Oina Panba Lamda Mama Ohenanaba Kongthang Laukat Piu Abdul Wahid Hatpada Chenariba Mioi Singh Miam Khangna Dandi Pidri Fauba Asi Bahakchang Laukiroi Haina MA Jabarna Fongdokki Asiguma Mihad Asi Tungda Amukhana Thoktanaba Mihad Asida Chenariba Mioi Singh Mapunsi Chupa Jail da Thamba Natraga Sibagi Chairak Piba Haibasi Miam Apambani Loinana Masagi Mathau Masak Khangzadaba Andro Police ki officer in charge Athubada transfer tawbiu Wafam Singh asi Athuba matamda lengak na midyeng changbiduna thabakta onthokpiu Dabi Singh asi thabakta onthoktrabadi JAC amadi miyamga kusamna duna toan mo khongjang kaya sangsinnaba sem sari haina su MA Zabarna Fongdokki Mahak su chalaga nupi du lobane na chatpadagi numituma kinidangda imungda pusilaga hairiba ngang silusinmani Ado mahagi thawa yaudara bakchangsi thawal turenda thadaraga ado maina hatchi masi punmaksi open secretary loina khangi masida sarkar gi maikei dagi imung dagi mi manga phare police custody de lei demand tawdun leiri adubo amabu werasu Fariba mi manga Pagatana Abdullah Head, Elijah Atengi, case Sigi Matanga, Akan Bexanama, Lokat Bagi, Tauranga Chibudi, I could Punamana, Sarkar with Hagat Pong. None District ki Longmai Bazar Dangasi Affected Land Owners Committee Longmai Nonena NH 37 Pakthok Sakthok Pada Government Lausin Kiba Lamgi Pi Gadaba Compensation Gamari Lenana Mass Rally Ama Chatkre Rally Aduda Our Land Our Rights Reassesses and Reestimate We insist that DC None to be unbiased while dealing with compensation issue Amasung we want fair compensation Haina Thaba Play Card Sing Sizna Ki Transfer None DC Haiba Kholau Kayasu Lauki Amaromda Lammapu Singna Hai None gi District Administration Asi Lamgi Compensation gi Matangda Yamna Michang Mikhai Nai None Miam Namatik Chaba Compensation Pami Amasung State Amadi Central Government Athuba Matamda NSIDCL gi Thabak Thoram Asi Yengsin Binabasu Appeal Tauki Land Compensation gi Senfam Asi Matik Chade Amadi Yaning de Haina Makhoina Phongdokki Affected Landowners Committee gi member Lantoigong Kamaina Paumi Singdahai Committee na Talibadabi
asi kariguma mari leinaba department amadi authority na pidragadi makha tana makhal kaya gi khongjang jangsan naba sem sari National Highway contract ki semgat pagi wahauda aikoi achauba mifam ama famduna wakat kya thangat khre aduga mari lainana aikoi none bazar da khongsat ama su chatkhi maduna aikoi na kari gi damakta chatpuno haiba kanda khoi hairiba lammasi lambi asi semgal lakpa kanda lammasi da soksel liba mapu sing bu yamna ningthina yamna aphaba taseng ba mong da assessment tauduna compensation pibagi khongthang si lokhat pidre aduna sarkar na masigi maram sida fajana yengsin biu asokpa amasung mang takadawiba yum kai sing lam sing asigi matik saba compensation amount PBU 14th Facilitation of Meritorious Students Englishing Aniga Kun Kam COVID-19 Awareness Program Amaga Loinana COVID Vaccine Second Dose Kapagi Tauram Ama Nainasang Club na Sinduna ngasi Imphal West ki Sagolban Tera Lokrakpam Laikai Nainasing Community Hall da Pangtokre Haukibapung Kunmari Asida India da Mui Lising Kun Chatret Marfu Tara Mapan COVID-19 positive oikre mioi chama marifu laina asina maram oiduna laikhidre Hauzik India gi oina laina asida paikhal lakpagi chang asi fagalakpagi chang asi chada marfu tara tare dasmik marifu mapan yaure haine Union Health Ministry gi pau amana hairi Hauzik aroibada maruiba pau mukhana Pung Kunmari ki Manipur total shutdown na mahusagi punsida chaun apan bapi kre mihat pasing fadu na matik chaba dandi pi nabak kholaw kre Amadi Yaripok Tulihal Mayai Lekai Hairong Road tagi MD Abdul Wahid Masi ki matangda miyam gi oiba mifam ama pangthoktuna toan ba warep kaya lawkre Matang asida PONYTV na pizaban nungthilgi Manipuri baw loizare amukha na khurumzari